Hajing tabiraba khwaipun okpo image TV na taram okchab galena Rajesh Kumar na khurumjari ngasigi maroi pauda Manipur Santi Puraktana nungaiba chawkhat palamdam ama oiba yaroi haina Chief Minister Y Khemsa na phongdokre District level science quiz contest 2026 pangthokre Environmental Social Reformation and Sangai Protection Forum gi confirm the Shuba Foundation Day thorom pangthokre Lojana Pakistan Security Forces na militants singni chingnaba taramari hatkre Mapungwe pau lobidasi Moirang tu wangu gi lambi numit taramangani gi manungda semlagani loinana sugnu nap thong hek saba loibaga IDP sing yumda hanjinanaba hotnargani amadi torbungi yumda changba ya basing yumda hanjil halagani haina Chief Minister Yumnam Khemsa na phongdokre mafam asi kumbi SC gi MLA Sanasam Prem Chandra amadi kumbi SC gi praja miyamna MLA gi sangai da Chief Minister Yumnam Khemsa bu taramna okpu thoronga mai lenana Chief Minister na phongdokhibani Mana makata kibada pitch natana solution amata lairoi thokriba irang asina maram oiraga community anigi marakta thajanadaba aduna maram oiraga amana amagi manakta changbada ngamdabani Manipur Santi Puraktana nungaiba chawkhat palamdam oiba ngamoi community anigi mioising masamasagi mayumda hanjinjage haibada thingliba asina kanano haibadu aikoi punna tapna khangdok minasi haiki MLS Prem Chandra na phongdokibada rajniti gi khetnaba yenglaga amana amabu hunnabagi mahutta amaga tan tiknaduna award apa yenglaga iramdam asigi chawkhat thorang sing paikhatnaba hotnaminarsi haiki thorom aduda Chief Minister Yumnam Khemsan thang SC gi MLA T Robindro kumbi SC gi MLA Sanasam Prem Chandra amadi DC Bishnupur Puja Ilangbamna athobi mithunglen oina saruk yaki thorom duda nauna Chief Minister oiraba Yumnam Khemsan da lei pareng huktuna nat ki lengyan yanduna amadi athen pot kaduna taramna okhi Uki sinau singyapsu hanjal dana lagi ado sasan nebisi lakpata gadi akai punni bata bani aduna ena thamjari si kasai yamana habi budumaina uki Manipur si Santi Puraktana ngaibe yaroi wangu sabatana Manipur sabatpe yaroi aduna wangu ya awar pakudi mak ai mateng pangbu yawsage hajar Manipur da popular government amma lingkharba matungda ahanba ona maramda lanjanadun leiriba IDP singa MLA singa unahanabagi thorang ama hayeng pangthoknanaba silli official oiba paw amana hai Chief Minister Yumnam Khemsa na Langolda hoji IDP singa leiriba mafamda aduda pangthokpa thoramda saruk yagani mapung oina assembly constituency singda sangapam logduna internally displaced persons sing aduga kendra adugi MLA ga unahanaba lengakna akhanaba thorang ama silli thoram asi mari leinaba district authority gi makhada sinbani opposition amasung ruling haiba leitana district level gi officer singa pullaga IDP singna hojik thengnariba khudong sadaba sing adu karino makhoi gi oiba khudak ki oiba award apana singba kari leibage haibadu kupna yengsilaba matungda government da report lankhat hadgadori paw asin makhata na hai state asida internally displaced person lising yankhai mapalrom leiri sing amasung tamda leiriba IDP sing Kuding maki oina tangai fadaba potchai sing leijananaba hayengi thorom asigi manungda IDP mamda lupa lising anaga chamari kun gi changda masamasagi account da district authority na kaphangadori haiba sempam asi IDP sing aduna mon mopak na singba leijananaba amasung atai tangai fadaba polam sing leibada mateng pangbo oina pibani hairi masigi damakta DC gi staff sing amasung MLA sing na hayeng thorom pangthokadori bompham sing da chatuna yakshinba haukhre Sekmai Assembly Constituency gi oinadi IDP listing amagi mathakta awaba phium da leiri makhoi hayengi thoromda saruk yahanbaga loyana sempham sing adusu khudak ki oina makhoi gi account da kabhanana ba thorang tori opposition gi MLA sing su asigumba thorom asida saruk yanana ba mari leinaba
DC singna invite tawba laikre marak asida anauba government asina mamang thakta singi mafam singda chattuna cabinet fam khibadu makha samthaba oina ngasi nomanini asigi manungda senapati district da cabinet famgadori cabinet minister sing amasung official sing Imphal dagi national highway 2 da chatkedori ahenba tam hapu yade haibagi wahouda ngarang wabugai higher secondary school da exam thariba mahiroi singna chatakhi bathong adubu desam akan mamong da condemn tawi athuma tamda manipur lenga ki education department na inquiry committee ama semduna thodok asigi matangda asengba achumba thidoktuna mara leibasing cherak pigidabani haina desam secretary general thodam semjaina phongrokli kaisam pat leiba desam office da pangthokyo pawgi mpham aduga mai leinana Thaudam Samjaina Makhata Duna Hai Ngarang Dagi Haukiba Council of Higher Secondary Education Manipur na Loba ICAC Examination 2026 ke Center Oiriba Wabugai Higher Secondary School da Ngarang Mahiroi Chani Kunmari gi Pakumse Sing Segai Duna Mangta Han Kibagi Thodok Adubu Desamna akan mamong da condemn tawi Thawong asi tafum thokpa chumba thabak amagum ngasi hogalak liba mahiroi singna khalak liba asi karidagi no haiba wahang lakli tanja asida asumna aranba thawong sing asi achumba thidoktuna serak pihaudragadi khunai asi amambagi lambi amada sakhigani asigba thawong asida mara leibasing serak pigidabani masina Chatnabi onthokduna Manipur ge exam center khudingmakta sandurakloi haingai leite maram aduna Manipur leingakna athu matamda thabak laukhatkadabani haiki adubu leibak thibadi kakchingi exam center kharda sakhangdaba kharana changlaklaga ngarang thokhiba subject ki pakumse mahiroi singda yenthokhi haina Desamda pau phangi masimangna achumba oirabadi khwaidagi laibak thibani asingba thawong asisu matungda amuk hanna tawdunanaba miyamda khanglakli Anangasi apam singda desamgi maike degi thamjani masi matungda asigumba aranba pamai sijinaraba chida mate pambiganu masigi mamutta afaba quality laiba Mahi mesin lamda mapul phaba ai chai somong oina mi damakta afaba lambi da puraknaba okta oina bibi wa hachi de sam mai kete tamjari Environmental Social Reformation and Sangai Protection Forum ESRSPF Kaibul Lamjaugi 33rd Foundation Day thorom ngasi Phawibi Lairanbi Community Hall Kaibul Lamjau Makhalaikai pangthokre Thorom Aduda Institute of Bioresource and Sustainable Development IBSD Department of Biotechnology Government of India Tayal Pat Imphal gi Director Additional Charge Dr. Nanausa Sharma ESRSPF ki President Dr. N Yaima LDA Manipur ki former Chairman Loinana ESRSPF ki Member Former General Secretary M. Asni Kumar, Park and Sanctuary, Government of Manipur ki Deputy Conservator of Forest DCF, Amit Kalar IFS Amadi, Kha Thinungai JP ki Member o Ibobina Athoy Mithunglen oina saruk yaki, Thorom Aduda Environmental Social Reformation and Sangai Protection Forum ki Kaibul Lamjau ki Laikhidraba former President Haubijam Chawbagi mafamda minute amatumina leptuna ikai khumnaba utki. Saknai Rabi folk singer Ngathoibi Nikthaujamna Tengthari Sangai na haiba Sangai gi Saitha Isai amasu miyam da tahanbaga loinana Ngathoibida khudol pot piduna ikai khumnaba utki ESRSPF ki Secretary Yaimana Forum asina chahi kullom asida Sangai kananaba hotnabada pangthok kiba thabaksing amadi paikhalakadaba thabaksingi matangda wangangdura miyam punna khangminaki Asni Kumar Pundok Kibada, Sangai Kananaba, Hotnabada Environmental Social Reformation and Sangai Protection Forum, Kaibulam Jauna Loriba, Tautang Si Chawi, Maram Asina, Forest Department Asu Sangai Kananabagi, Kaibulam Jauda, Tabak Ama, Paikalam Daida, Forum Asiga, Tana Biduna, Amadi Forum Asina Department Pusu, Angambatakta, Mateng Pangduna. Malemgi atai mafamda phangdraba sangai kannanaba hotnaminasi forum asi chawkhatnanabasu miyamna mateng pangminasi haiki
राज्य पुलिस की डीजीपी सु ओइरिबा कमांडेंट जनरल होमगार्ड न था असि तरामाथोय द थोकिबा हुकुम अमग मरी लेनना हाई कोर्ट ऑफ मणिपुर न चयोल मरी गी मनुंगदा पाकुम पिरकननब खानख्रे मणिपुर होमगार्ड एम्प्लॉयज वेलफेयर एसोसिएशन न था असि तारा तरुक्ता थांगलखिबा वकत अमग मरी लेनना ngarang justice ahantem bimol gi court na hearing chathabaga loinana hukum adugi marakta chatnaba yaba rai ama pinanaba lakliba april Nepal da amuk hanna khananaba matam lepkhre association gi wakat aduda maru oina pallibadi राज्य की होम गार्ड पर्सनल सिंह असी वॉलंटरी ऑर्गेनाइजेशन अमनी ऑर्गेनाइजेशन असी मणिपुर होम गार्ड एक्ट अमदी रूल्स की मखाद लेबनी होम गार्ड पर्सनल सिंह बु भारत लानमी पुलिस अमदी पैरामिलिटरी ऑर्गेनाइजेशन सिंह मानना उबदी लानगनी कमांडेंट जनरल की हुकुम असिना मरम ओइरगा पर्सनल सिंह की याइफा थौरांग सिंह पाखतननबा लेरिबा एसोसिएशन की थबक थोरमदा अयत अपन पीननबा मसाक अम ओहले लोइनना पर्सनल सिंह की मथकता एक्शन लौखलकद्रा हाइबगी नुंगनांगबा अमसु पोखले पनबया मणिपुर हाई कोर्ट ना राज्य की कमांडेंट होम गार्ड ना थोकिबा हुकुम चटनाहन खिदबा चटनाहन बिदनबा एसोसिएशन ना थांगलखिबा वकत अमगा मरी लेनना चाही असगे जनवरी तांग तराहुमदोइदा हियरिंग चथकी मदुदा कोर्ट ना थासी कुंतरुक्ता मखाताना खननबा थौरांग तौरिंगै चरक्ता राज्य पुलिस की डीजीपी सु ओइरबा कमांडेंट जनरल होम गार्ड ना थासी तरामाथोइदा नौना मानब हुकुम अमा अमुक थोलखिबनी डॉक्टर अमदी इंजीनियर सिंह खुसमनदुना अना लायंग मरी लैनब थबक सिंह हेना कुमांग चौक्सिननबगी वखलोंदा नुमित निनी चुपना पांथोकदबा नेशनल कॉन्फ्रेंस ngasiदगी रिम्स इफाल की बंटिंग हॉल दा होख्रे मेट एंगेज Uniting Clinicians and Engineers Force Biomedical Innovation UCEBI 2026 haiba hiram asida yumpham oiba conference asida masak naiba medical professionals engineers researchers amadi mahiroi singna saruk yaki National Institute of Technology NIT Manipur NIT Nagaland amadi Regional Institute of Medical Sciences RIMS Imphal na kusam naduna pangthokpa conference asi hawdokpagi thoramda RIMS Imphal gi director Professor G Sunil Kumar Sharma na athoba mithunglen oiki NIT Manipur gi director Professor DBL Somaya Juluna special guest chief guest oina saruk yaki थोरम अदुगा मरी लेना रिम्स की डायरेक्टर प्रोफेसर सुनील कुमार ना हाई कुमाथोई सुबह चहीचा असिदगी हेल्थ केयर सेक्टर असी मेडिसिन टेक्नोलॉजी डाटा साइंस अमदी ह्यूमन सेंटर डिजाइन दा यमफम ओइबना हौजिकी मतमदा अना लायंग यावना हक्सेलगा मरी लेनबा थबक सिंगदा interdisciplinary collaboration तौबगी तंगाई फदबलै कोविड-19 पैंडेमिक मतमदगी तमहौबा Parasing Paladuna Professor Sunil Kumar Namkhatana Hai Malayamgi Lebak Singgi Manungda Indiagi Scientific Resilience Amadi Cooperation Gi Apunba Bangalna Innovation da Malayamgi Makok Thong Bangamli Mahiroi Singh Amadi Healthcare Professional Singna Textbook खक्तदा माई ओनसिनबगी महूता इंटरडिसिप्लिनरी कोलाबोरेशन दसु हेना माई ओनसिन हनिंगबगी अपाम डायरेक्टर ना फोंडोकी लोयना मेट एंगेज हाइबा कॉन्फ्रेंस असि माई पाक हाइबसी फजबा पब्लिकेशन पुथोकपा अदु खक नते कॉन्फ्रेंस असिदगी लाकपा वखलोन सिंगदा युमफम ओइदना मियोइबगी पुंसी महिंग फगतहनबा अमदी पुंसी कया कनबा ngamlaba matamdata conference asigi mahai fangba oigani hayasu director na makhata ki sort of conference and also the theme, and we are here to go forward with these words. I thank once again everyone present here for your patience hearing. Let's have a very fruitful conference. Thank you. Imphal West District Manung Chanba Langjing Achobada Leiba All Age Home gi Nipan Suba Mapok Nomit Thoram ngasi home asigi auditorium da pangthokre thoram aduda former MP Dr. Thoksu Maina Singh na athobe mitunglen home asigi president Dr. Mayeng Kamla Devi thoram mapu oina saruk yaki home asigi chief advisor R Maipaksana Manipur State Social Welfare Board ki former chairperson Dr. R.K. Nayan Sana Devi Langjing Gram Panchayat ki chairperson Sorok Khaibam Sijas Langjing Gram Panchayat ki Ward number 1 ki member Wahangbam Birla
DM University की Department of Chemistry की Associate Professor and Head के Sanatun Sharma amadi Social Worker Khoisnam Tokyo na chingbana akhana mithunglen oina saruk yaki athu mithunglen oina saruk yakiba former MP Lok Sabha Dr. Thokchom Mainana wafam kya phongdokladuna haikibada kumjali singani kulumdoi gi me ohumdagi Manipur da thorokkiba kanglup ki irang asina maram oiraga mayum makai mai thadok pikibadagi hojik relief camp singda sangjafam logduna yamna wana punsi leliba mioi lising ka asi mayum da hanjin hanbaga loinana thokleba irang asi warochin athubada puraktuna ingta palamdam ama ohenanaba hotnaba haibasina hojik paleba lenga asigi yan hanba khongthang oifam thoi democracy chatliba leba amagi lamdam amaga gi marakta phaunariba Imphal to Dimapur lambi national highway asisu matam sangna thingjinduna thamliba asisu khudakta handokpinanaba lengak sina honabiu hojik Manipur gi tampaki mioi ichil inau kaya gi chathok chasin asi airways khaktada laibasina lamdam sigi senmitlon da ka hena sohale lamdam amagi senmitlon asi phagathanaba lengak sina policy program kaya paketpam thoi haiki ngasigi thoram adugi nungi warol thamladuna home asigi advisory board ki member Rakesh Nauremna phondokibada all as home langjing achoba asi ngasi phawbuda lengaki mari leinaba department dagi grant phangba lektri phangnanaba hotnaba di leptri home asigi managing committee member sing advisory board member sing amadi sympathizer sing na angamba mateng pangsinaduna ahal oirbi ima sing asi aikhoibu hek pokpiba ima sing ne khanjaraga makhoibu luna chana thamduna lakpani asigumba maraibak thirabi ima sing asibu nuksibiduna miyam na matam gi tengbang sing pangbirakpa asimangna home asi chalaiba ngambani haiki Manipur State asigi Jirbam District asida matik chaba specialist doctor sing leitabana person with disability sing unit disability ID amadi certificate sing phangbada matam thintha hale haina ngasi Jirbam gi Lakhipur leiba ARM complex ta achievement of rising Madan Sinduna pangthokhiba Kumari Film Moirang lema lekhidabagi taruk suba ningsing thoramda person with disabilities ki state commissioner Waikom Birhari Singh na wafamasi haikibani mahakna makha taraduna hai Jirbam da UDID certificate piba masing yamdri masi piba yaba mioi singna masi pinanaba hotnabiduna government na piriba kanabasing asi lobiu hai wafam kya phondokhiba pangthokhiba thoram asida ex chairperson RCI NEGCC advisor memorial award committee Laisram Tokendra Riki amadi ZEO Jiribam Thodam Amurasi Chanu MES na guest of honor oina saruk yaki Laikhidrabi Kumari Film Marang Laima Devi founder treasurer ARM gi mitamda miyam na ikai khonu utuna laisu katkhi loinana magna lauramba thodang singbu ningsingki loinana Moirang Laima Memorial Award asi Jiribam gi Wahomik para Bengali Primary School da oza oiba locomotor disability Muhammad Nizamuddin da piduna ikai khonu basu utki IDP singi DBT gi sel kaphodaba due lehoba tha athubada pithok piu IDP singi DBT gi sempam sing matam sana pithok piu haina ngasi SDO Waikong block ki manung chanba mafam singda leiriba tongan ba relief camp sing da changjapam logduna leiriba napat tangjeng gi IDP singna wakat khungeng changsin kre Kaching district ki sugnu SC ki manung chanba tangjeng mangjingda hangliba relief camp ta pangthokyo wakat khongjang aduda saruk yakibi haigurujam ongbi romi kobi IDP amana phongdokkibada thokliba irang asina maram oiraga IDP singi chana thakna nabagi senpham asi DBT system tawkhibadagi ngasi phawba lanjenaduna leiriba napat tangjengi imung singi sangadaba senpham sing asi sangnaina changhanbiu aduga IDP singi hojik lupa marphumari sariba asisu lupa chamada hengat piu haiki araga lai duino mi ama wale mi ahungi paisa duna tha ama phana chaba thajan bi ba paisa je aduna mari nei na ba angam athau jingna
मियेंग चंगबीरगा अखोगी IDP सिंगी नुपा मरफुगा मरी साबसीदा नुपा चाम साबियु हाइना मीडिया की थोंग दखैन हाइचरी वकत मफम अदुगा मरी लेनना नापत्तगी युमनाम ओजित कौबा IDP amana phongdokkhibada Manipur government na relief camp ta leiba IDP singi chananabagi senpham sing asi DBT system tawrakhibadagi matam zana sangnai na IDP singda phanganba ngamdre amadi district amaga paisa gi senpham asi manadaba kaya asigi matangda wakatchabani haujaujik napat tangjengdagi IDP singi oina November thada imung 13 gi mioi nipunipan asi due leihori aduga November dagi February tha asi phawbada sungchang changdaba mioi kunmuk amaga leiri hari maram aduna mari leinabasingna yengsinbiraga IDP singi chana nabagi tha amagi DBT system da changliba asi changnaina changhanbiu haiki मोरे सारे से अदो अखोई कक्सिंग सिदे अखोई कमाई तो हिंगनी अदो या सिमतंग अखोई मतम साना तामगा उन पैसा का लो हेंदिबा अदो अखोई लेहौरी बदिउ दो मदु मतंग पिथोपियो सिन मरो न अखोई सिन अखोई ngasi थमजरिबा अखोई मयाम थमजै सि मरो न सिगी थमजबा Nambol Bazar Women Vendor Association ge annual general body mifam ama Khaziri Mamang Laikai Community Hall ngasi pangthokri tharomduda association ki president Abujam Apabi Devi general secretary TH Kiran Bala labor department ki inspector ke Josila Devi AITUC gi leader TH Sakhina president member sing oina saruk yakhi tharomduda labor department da pidaba yadaba sing pisinanaba amadi marilinaba department sing da thagadaba che sang sing amadi tawgadaba thabak sing gi matang da kupna khanaduna warep kaya su lobaga loyana anoba thau pugadaba sing su khanki secretary Ais Kunjalata na phongdokkhibada vendor association gi member sing na nambol kaithal kannanaba honabada amadi vendor phamliba sing gi hak kannanaba amadi yaiphananaba thabak kaya association asina tawduna lakli makha tana su tawkhigani haiki JKD SGFI and Delhi Olympic Games na Sakhanglaba Association of All India Jit Kunedo Foundation na Sinduna Talkotala Indoor Stadium New Delhi da mamang sahi gi December 15 amasung 13 da pangthokkiba 36 National Jit Kunedo Championship 2025 Manipur team da saruk yaruba amadi medal loroklaba sanoi sing amadi official sing okpagi thorom ama Brotherhood All Manipur Kung Fu Association na Sinduna NRC Hall Kansipur da ngasi pangthokre thoramduda official amadi sanori singda nat ki lengan yanduna taram na oktuna pukning thawatki panba yabadi hairiba championship aduda Manipur team na runners up team su tarakhi hairi Thasige aroi bachayol fawgi manung da MLA minister sing na census tawguni amari tawroi haibagi sab chaba phirep miyam da khangadabani mitop khandoktana census pangthokpa tarabadi miyam ga punduna achauba iho ama haunanaba sem sargani haina section warol thamlakli wafam asi India lengakna chatliba chahi asigi April thadagi census tawbagi tawnanabagi thabak pakhlakliba asi param sumna pangthoknanabagi matangda campaign for just and fair delimitation GFD da mafam kaya da paring naina chatharakliba khana nainabagi mifamgi charuk ama oina Imphal East District ki Nongpo Hairo Community Hall amadi Wangkhai Kaithel Asangbi Community Hall da pangthokkiba mifamga mari leinana GFD gi convener Jitendra Ningomba na phongdokkibani campaign aduda Maikai Adomgi Maira Paibi amadi club singi mioi sing chu saruk yakhi Jitendra na makha tarduna ngasimak lamdam asida thokliba lan asisu mito mirancha singna thohanbani asigumba thodok kaya asidagi kannanaba amatta ngairba pambaidi lamdam asidagi mitop sing hana masak khangdoktuna thamba loiraba matung census pangthokpa fai mapalagi narol changlakhiba mitop sing mikok thibada yaukhiba tarabadi makhoina separate administration talakpada karisu haibangamloi masi oyaktanawa NRC hana tawbiba aduga mikok thibiu haiki nakal amromda mifam aduga mari leinana JFD gi finance secretary Sunil Karam na phongdok rakpada Manipur gi hojik oiriba phim asida census tawba asi maram sade
तौरबसु लमदम असिदा NRC नत्रगा मानबा कांगलोन अमा चटनरब मतुंगदा पांथोकपियु हाइना इंडिया लेंगाकता क्यारक हन्ना तक्सिनबा लैख्रे लोइनना हौजिक लैरिबा अनौबा लेंगाक असिनसु लमदम असिगी फिल्म असिदा सेंसस तौबो मतम चाद्रि हाइना सेंटर गी लुसिंगबसिंगदा तक्सिन गदबनी अमदी हौकिबा चही लिसिंगनी कुलुमदोगी मे अहुमदगी हौदुना ngasi फावबा चथरकलिबा लान असिना डिस्ट्रिक्ट अमगा संगनबा यादन लैरिबा असिदा करमना सेंसस तौगनी हाइना तौरकलिबनो लोइनना येलहो फुरुप अखोइना मिनुंगसी उत्तुना लैरिंगै अखोइगी चाकथुंग फिदुंग मिरानचा सिंगना मुनखिदुना नोंमदि अखोइ लमदम असिदा हिंगबा ngamlakloi haiki koi miyam ki oi wacho bu ho mo mathok ta kari hari ito tawon ko madam da ono ko hayo ki ai gi ima singa du ka ai gi kalapi lebiri mo ma sinjira ai ko da wakhali ko ba thongna lu ko matin pangbiu amadi mo kan no farmo kam da ai ko unna so yaminasi ai mo pomsi harega makha da ba haninga yam leri ai murukna makha sandan samjar tinsit lambi dagi kangchup Kangu singjin faurga lamlai yoba lambi tha taragi manungda loinanaba semlagani haina lamlai kendragi MLA case bomchana phongdokre waphamasi lamlai kendragi kambong fat leiba ibudo nongda lairen pakhangba amadi ima leisnagi sanglen sangabagi thoramda phongdokhibani thoram aduda kabong pat village development committee gi president lairen mayum khogen haikibada ngasi sangariba laisang asi khunja singna sagatpa haurga loisanba ngamdaduna matam kuina lereklabani laisang asi saba loisan binanaba lamlai kendra gi MLA KS ibom sada hajaruba matamda harauna yabirakibani MLA KS ibom sana tungda mai pakpa ngakta pibinanaba ibudo ibendauda thauniri haiki thoronga mai leinana MLA KS ibom sana makha takibada matam sangna phibam soktun leiraba tenset lambi dagi lamlai yoba lambi asi handaki tam asigi loidringaida mapung phana losinanaba semlagani lambi sem bakhak natana sanjembam kulen takhel amadi akoibagi khul singda singkhai singdagi ising pinanabagi survey tawbolore athubada ising pinanaba thabak haurgani hana lamlai kendra da lairamba MLA singna lamlai kendra fauduna mapithel damdagi ising puraga kendra taret romda ising piriba asida lamlai kendra da ising pinanabagi wafam amata kanagumba amata da haramdre lamlai kendra dagi MLA minister oibasu yaukre makoina miyamna ising awaba mayok naribasi kohananaba karisu tawramdre tam tareklak vote kaba ngamdana leirak-labasu handak mai palakba asida nongdam takhel sanjembamda mapithel damdagi purakpa isingdagi lau ubada sizinanaba khaidok haure hauji amuk singkhai singdagi thaknanaba ising pinanaba thorang tawribasi hanagi MLA na hotnaram labadi nganna ising phanglamgani laibaki phibam chadaba leirabasu kendragi semgat sagatpadadi hanba leitana hotnagani haiki Maitei Hindu Islam amdi Christian lining the thajaba sing punna khundaminariba kairau assembly constituency da amaga ikai khumnabaga loinana nuksi chanana hingminaduna apunbagi saktam sagatnana bagi wakhalonda phurup khudingmaki lining laisholgi mafam semgatpagi thabak leptana paikhatli haina kairau SCG MLA Laurembam Rameshwarna phondokre wafam asingasi kyamgaida nauna saba lining thau khagemba macha ibungogi sana sanglen sangabagi tharomda MLA Laurembam Rameshwar Maiteina phondokhibani Maitai Fangal Amadi Tribal Ichin Inaugi Mioi Kaya Yauna Athen Port Kaduna Pangthokpa Thorom Aduda Rameshwarna Hai Kairau Esigi Manungda Kunda Minariba Tangkul Maring Siru Maitai Fangal na Chingba Phurup Kaya Singi Yai Phananabagi Damak Thorang Kaya Leptana Paikhatli Hauzik Phawda AC Asigi Manungda Christian lining Chatpa Singi Oina Church Taret Lom Saduna Sangha Khiba Laikre Punalda Nauna Sagatpa Baptist Church Amasu Sangana Nabagi Thorang Tauri Masidanatana Kairau Esigi Maitai Amadi Maitai Pangal Phurupki Oinasu Tongan Ba Laishang Mandav Krishna Mandir Idiga Yauna Tongan Mafam Singda Lining Laishwan Gi Mafam Kya Semgatuna Miyamda Kusin Nanaba
खुसिनबा लेख्रे केराउद लेबा आयुष हॉस्पिटल असी होमियोपैथी का पुनसिंदुना अफबा अना लायंग संग अमा ओहिननबा थौरांग पाखतपा लेरे नॉर्थ ईस्ट अमत ngairba आयुष हॉस्पिटल असिदा लाकदरिबा कुमजा लिसिंग अनि कुंतरेतगी सिट यांखै थमदुना डॉक्टर तंफम हांदोकननबा थौरांग पाखतपसु लेरे कैराउ एसीगी थियाम पात लुपा करोड़ निफु संगना इको पार्क छेंगबली मसिदा हेक छेंगबत लोइबगा मफम अदुगी मियामगी सेनमिलोंदा चाउना कानबा पीरगनी थाजै मसिदा नतना एसीएस गी मनुंग चन्ना लैरिबा लंबी सिंग अथुब मतमदा सेमजिननबा होतनरगनी हाइखि Fostering public trust in science cyber theme the district level science quiz contest 2026 ama zonal education office kakchingna directorate of education SK mityang makhada sinrangasi library and information center kakchingna pangthokre quiz competition adu government aided amasung recognized school da class 9 dagi 12 fawba tamliba mahiroi singgi oina sinbani competition adu da Mayang Lambam Aditya Singh class 11 amadi Yangkom Severson Singh class 10 Kakching High Secondary School da tamba mahiroi anina first Sanchia Yangkom amasung Khumbong Mayom Bivarani class 10 Mary Immaculate Catholic School na second Lansien ba Luang amasung Lamjing ba Salam class 10 Adi English School na third position taki Thoram to the case Binodini Devi MES DI of Schools Zonal Educational Office Kakchingna Chief Guest Samadi M Rakesh Singh MES Zonal Educational Officer Kakchingna President Oiki ngasi pangthokiba quiz contest adugi quiz master na KSS Joykumar Assistant Professor KMC na Oiki loyana while Lokendro AI of Schools ZU Kakchingna Science Expert oina saruk yakhi Pakistan Security Forces na Balochistan gi Khanchu thangba sarukta tongan ba counter terrorism operation sing chathabada militant sing ni chingnaba taramari hatkre haina police na phungdokre Pakistan gi khwaidagi pak chawba Iran amasung Afghanistan gi lona bangam khai gi sarukta leiba mi ka hena tada mafam oiriba mafam asida hokhyuma tam sing da insurgents sing na security forces sing amadi civilian sing da target togduna chahi kya asi attack chathaduna laklibani hingsa gi थोदोक सिंह असी हौकिबा ममंग थादा प्रोविंस असिगी डिस्ट्रिक्ट कयादा मिलिटेंट सिंगना अटैक चथदुना सिविलियन कंट्राक्टर अमसुंग सिक्योरिटी फोर्सेस कुनिथोय हाटखो मतुंगदा काउंटर टेररिज्म ऑपरेशन सिंग चथबदा मिलिटेंट चानी के तरात्रो हाटखरबनी हाइना स्टेट अथॉरिटी ना हाइरी सेपरेटिस्ट ग्रुप बेलुच लिबरेशन आर्मी BLA ना अदुगी resource matik chana leiraba region asi state na manghalle haina maral siribani adubu madu Islamabad na di yaningri hairi aroibada moroy paw amuhanna Manipur Shanti Puraktada nungai ba chawkat palamdam oibe yaroi haina Chief Minister Y Khemsana phongdokre District Level Science Quiz Competition 2026 Pangthokre Environmental Social Reformation and Sangai Protection Forum gi Kuntram Toi Shuba Foundation de Thoram Pangthokre Loinana Pakistan Security Forces na militant sing ni chingna batara mari hatkre ngasigidamakta di paudam pijaba matang asida losinjare medang tabirba khwai punapu amuka hanna khurumjari